Naharolgi Konjal Thorum Tabiri Basingbu Taram Okjari. Masiki Thorum da Buduna Lakjari. International Mother Language Day Mari Lenana. Manipur University ki Manipuri Department da Assistant Professor in Libiriba Dr. Naurem Sanatombaga Unaduna Wariwatai Saba. Unaduna Wariwatai Sazaribi Thongambi Irom. Ngasi International Mother Language Day ga mari leinana Manipur University ki Manipuri Department da Assistant Professor oina leibiriba Dr. Naurem Sanatombaga unajari ahanba mukta do jabai kogi naharol gi khonjal ki thoram sida taram okjari International Mother Language Day habase masigi matang da hana samlappa brief introduction amtang hana thambiyo ja Yamchome International Mother Language Day haibasi solising amaga samapan ga niput tareta India Pakistan haina ani thongna leibak ani thongna khaidokre matamdu da Pakistan je ani thongna leire East Pakistan haibama West Pakistan haibama sigi khaidok tringai gi matam sida solising ma samapan nipuni panda Dhirendranath Datta haidana lawyer ni masi ukil ni aduga loina na East Pakistan habiti hausiki Bangladesh tagi karakpa MP ni mana matamduki Pakistan ki parliament ta mupa makak tawrei mana proposal amaka pukhalai madudi kaino habata Bengali loan se masisi Urdu loan ga loina na Pakistan ki oiba national language ohenbiu haina matamduki Pakistan ki sarkar na laingak na Urdu loan se Pakistan ki national language ni haina lauthokre adugi lauthopududagi East Pakistan amasung West Pakistan ani makta mishing che Bengali ngangbana yami pula punsel lakanta aduna maram oiraga yamna Bengali ji ngangjaba kangbu singsigi mioi singsigi mathwai yam chakjaba duna maram oiraga makhoi gi wakhal amasung makhoi gi wakato tabi boina Dhirendranath Datta sina Pakistan gi parliament da hariba wafam si 1948 ta pukhali hariba matam adudagi 1948 tagi Pakistan government na sikhang khangdana yade Urdu natana yaroi haidana adugi athingba 144 salaidana mi ani suna punba yadaba khotaba sigi yam kanna tawre adudagi manga se punna si adu Dhaka University gi satra ma yauna aduna masigi thogdok sina maru hullakandani partition of Bangladesh ningdambagi ihowam lag 1972 da Bangladesh haiba country am tholai se sidai tholai ni loan gi issue se loan je to kimating nung si jaba moina aduduna sai Rafiq Islam ko ba maga Abdul Salam ko ba ma Bangladesh masa Canada gi Vancouver rai mafam sida leiba sida moina solising masamapan mogdain panta matamdugi UN gi General Secretary Kofi Annan 2001 da Nobel Peace Prize pangkiba nupani adugi Kofi Annan je UN gi United Nations Organization gi General Secretary ni mangonda hariba loan gi numit ama Maleng gi world gi loan gi numit ama thambiu UN gi makhada masima lauthokpiu haidana madu numit to khoji ngasi gi numit February gi tang kun ga mathoi solisingo samapan yangkhai gi ni thoi Dhaka University gi mahiroi ama yauna mioi punna manga si gi numit se Waitiki kanba ihojigi big point oigiba numitse masi ginumida si lauraga mamalon gidamakta kathokpa mamaron gidamakta sidok pangamba sigi sentiment mokoida phawribe ihulje malem da atangbani asigi numida si lauraga malem gi oiba imalon gi numida ma palan taunana bagidamakta khonabiu haidana haijari adugi haijaba se masidaita Kofi Annan jina yare accept tawre mayaba pire aduga 1999 da solising samapan mogdrama panda UN da resolution International Mother Language Day February tangkun mathoi choklising ani dagi pangthokpa hawa haidana yanare adugi matungina pangthoraptana ngasi 2025 solising ani kun manga February gi tangkun ga mathoi sidaita hariba ahanba howdokiba lising ani gi February gi tangkun ga mathoi to madu tha davida kun manga raksuba sahini Yam nungaje jaduga handak chahi gi thimse masigi matang da su khajik tanga sandokna haibiyo sumna sahi kun manga suna pangthorapasina handak ki sahi gi lisingani kun manga February gi tangkun mathoi sigi thimsi magi manunggi oiba hiram pauzel si karin oi haibada language matter silver jubilee of International Mother Language Day the urgency of accelerating progress on linguistic diversity to build more sustainable and inclusive world by 2030 heaven sina haining idi karino haiba matamda language matter loan gi matang da lamdang da khoi gi sahi kun manga surakpagi palon ni hariba palol asiga mari leinana pitribi gi tongan ba loan gi khena ba loan gi masajat masat chingase masisina puriba ekoi gi lisat ekoi gi chatna loan amasung mioiba kamu pase furu pase mut khidana nabagi damakta punna hingminna nabagi damakta akanba makhalgi thauram mama pangthokpa thauram mama yatpa mathau tai haibani sok lisingani ga kunthra phawbada linguistic diversity leiba khena ba mayam se punna hing
hingminnanaba sustainable adi hingminnanaba inclusive world policy ama 2030 bo manungda akoi punna wasak minaba sangi haiba kholau jini handaki sida laudurisi atai matam gi chahi gi oina tongan mabakal gi theme mayam mamada international mother language day se pangthoktana lai handaki sina wasak amaga loinana sangjinnanaba amasung country mayamna leibak mayamna magi oiba thodang je yabiraknanaba gi damakta UNESCO United Nations Educational Scientific and Cultural Organization UNO ki makhada leiba asigumba culture ga mari lenaba organization amani hariba organization sina asi thabak se lokhatpa haibase handaki solising ani kun mangagi theme sina oi aduna sigi theme sida handak manipur ki oina su manipur ki tongan ba institution mai sangsing ade government ki oina su language department DLP head and director language planning and implementation manipur government ki makhada leiba asi sing sina tongan mafam sing sida handaki theme asida ekoi pangthokna ba honari amasung hojik su pangthoknari haina thamsagi aduga masi pangthokpagi maroi ba maramse kari gi haina thambining bagi aduga hawal ibana hasingna masi matangda khangbagi tangai fadabna chingbase kharage hena thambina ba hajari sigi matang sidai yam sumi akoi bemna haibirisi aduna sigi matang sidai da Nelson Mandela haidana saknaiba adugumba misak sina scholar sina harami nangna karigumba misak amada mioi amada mana khangba londa wari saruba taragati madugi wari ado magi makokta yawi aduga karigumba masamaki mamarol aduda sabiba taragati magi thamoi huduna puba ngami haibani asina mamarol se masisigi importance maru oibasi aduki matik Mahatma Gandhi masamangnasu mamaronda takpigadabani tambigadabani mamaronda paw phawnabasi amuk khoithumnaba leite haidana Mahatma Gandhi na su hairami Rabindranath Tagore na su hairami R.N. Tagore Bharat ki masaknaiba aduga NEP haidana National Education Policy 2020 ana solising ani gi kungi National Anova Education Policy mahi masing tambagi kanglolama Bharat ki lengakna hautorapam sidasu mamaronda class manga class hawbadi sungsoi-soidana larik tambiyu aduga yaragadi class 9 suba class 8 phawbase masi tambiyu haidana textbook tongan ba tamnanaba larik pananaba larik mayam se masi hawjik mamaronda loina makhandokpa translation tawba wahan thokpiba aduga loina larik tu phongba aduga amaromda amukaidawi habada technical education aduga career formation tawba matamda medical gumba doctor tamba gumba engineering gumba sigumba ki sisu yauna loina makse technical university adugumba magi career formation matamda sing ju yauna mamaronda tambigadabani haida sina haining idi kainonda China gumba Korea gumba yamna super fast win saukalapa yamna khonggen jangna saukalapa lamdam singa se Japan gumba se koina neinaruba matamda lonji English khangbaduna tongan bamni aduga akoina angang oringai matam sidaita akoina physics ki yam phajagraba loksing madugi formula madugi tongan ba theory myam se physics divi knowledge to loksing do tamdoribra natre haragana English tamdoribra natraga Hindi tamdoribra masina kakngawnaba thoi lon do haidorira natraga loksing do haidoribra loksing do hairagadi physics ki aphawba scientist amoina chemistry ki aphawba scientist amoina angang duna tongan makal gi hidak puthokpa maruena Manipur da pansin betargasu Manipuri khunai ase magi kudombida mamit bale haini angang singse aduki matik haigraba he ugi matamda Japan gi angang dauna ekta saba haiba namuna madugi model se chap chan ekta saba ngamba Manipuri singi talent madugi loksing ma chap chan lei adugumba se talent to loksing do piga dori pa lairik to mamaron do oirgadi mamaron da pajaraga khangaga mana madudubu thabak oin on thoga tongan ba makhal ki anoba discovery and invention mayam ma puthoraktana Prithvi ki scientist ki map ta apaw saknai ra scientist mayam thorak ki map ta Manipuri ji yorom ga tabdo khudam Manipur panjan jabai wani madudu yawandre kari ki habada loan do haina na bu hona brom da satkre loan haina na bu hona baka loan do phajana ngang na bu hona baka loan du na piri ba loksing gyan ji ga ani asi maraksi daita ningjing mangjing narpa ani se cross atpa ani se langla se pulakpa aduna maram oiraga akhoi chaukat ke hai taragati chaukat palai pa amoi ge hai taragati NEP National Education Policy 2020 na hairi se mamaron da like tamalo mama na pibuk dagi hanga mikap khol galona na manga gi matha da mama na sak ilakpada mama na khomlang in birakpa matamda English na inde mama na sak ilakpa matamda mam haina khong thang ba tambirakpa matamda English da tambirakpa natte Hindi da tambirakpa natte Manipuri da pantaragati Manipuri londa natragana tangkhul londa natragana kabui londa magi mama sing aduna tambirakpanina madugi duda yariba makai handoga khangan taragati angang sing je laik taman taragati laik tamning bagi
sagi monda wakalola ma haining bama pokadorise adunani lisingani kuntra phawda masise yamna accelerate to han by the progress yamna khumang chausilalaga akhoi gi manipuri loan da natana petribida reiba loan mayam se ekoi hinghan ba amasung loan jingjina tana loan jingjina puriba nat ki masak tuju marek mahau thokna masak masu thokna malem da ngalan ba haibasi pandam da hariba language day se pangthoi ni loan gi numi se pangthokpani manipuri khunai gi su hariba UNESCO gi adugumba international mother language gi paujela se masi ngamna na ba hona ba haibase ekoi khudimaki mathau oi haidana khanje international mother language day gumba lakpa da khak ning singjaba se natana haidi atoppa ekoi gi nungti gi lairiba hingiba ekoi na ha singsina haidare loan sigi damakta khallaga kari kari tawba yai kai kai tarogadi hena hadi chakhot chanaba gi damakta ko ekoi na tawba yaba thawdang singda aduju kitanga thambiramo naha singse masisina kunai amagi magi yumbi se naha singsina oi aduna naha singsigi communication tawa I pau phauna ba matamda su khwaidagi yamna wa pau phauna ba khwaidagi yamna masagi thamoigi aningba pamba phongdokna base akhoi naha singsina khwaidagi seasonaba dune UNESCO na manipuri loan jisu solising aniga mapanda manipuri loan je masisi endanger oiba loan endanger haibati kaina khudong thiba oire masi mutkibi abagi phibam amada section lawro haibagi warning tawraba adumba lolama oigrabane adu karidagi haino haiba matamda UNESCO gumba United Nations Organization ki makhada leiba malem gi oiba tumba akhang hi mayamna punba organization amana manipuri loan bu hekta phatrabani mangabani mutorabani hekta haibiya poti moisu parameter magi makhada kopna thijal kanda hareini karidagi no isam cham na harbada akhoi kana gumbana masida yaning da basu yai adu yaning da bo orasu yaning bo orabasu akoina lawgadoiti manipuri loan se saukhana na bo hona badudi akoi mangda tari ba pone aduda akoin lepak pa yabadi hausi imphal mayon sidaita thangal bazar adagi pauna bazar sidaita dukan da pot laiba matamda thangal bazar rom thangbadati hindi rom da yamba nganga ka pot laibagi phibam malai maramdi magi communication I pau phongna ba pampai se nan local haigadra si singsina dukan gi mapu sing oirakpa aduda sung moina maitai lon phajana khangna tamjarubudo adu akhoina oina nan local singdugi masaktu uraga khoina hindi oina ngangjaluba thela singba mada tanaraga hindi ngangaga hindi hairena haibo hitabo khara ngangaga samkakpa mada hindi ngangaga haraujaba adugumba manipur marwaina maitai masa singsi yamna marang kaina leire aduga muksu simasung to khrasi office sing sidaita ngasai mifam pangthorpa matamda maitai macha lari ga hiba masel se maitai lon da meeting tawti mifam pangthokte kai da pangthoi english to ina pangthore english nganga ga function namada akoi thoram mama pangthorpa matamda mifam mam pangthorpa matamda english da nganga ga akoisu mangai masigi haina bisina susin gedana english ki wahi इंग्राजी की वही सी याम यावबा हिंदी की वही याम यावबा असिम सिंग से तुम तवे मसी सिंग यारी मखै कोइना हंधना न बखोनाबा यारिं खै मैतै लोन से ngango matam sidaita akoi english yaw gi kadra hindi yaw gi kadra haibase masi yam section na chatlaga imaron gi wata pataba imaron mo henna na bagi tamte ko khona bam sangi adagi mu imaron ngangdana imaron sibagi maram oiba kaknatana imaron ngangaga imaron sibusule imaron nganga imaron sui siba na ina haijaningi sina kudam moina pallabada nupi amagi magi nupagi mai mapuroi bagi mayam base nupi duna itai na kawgadabni adudu dada na dum kawre adudi kaidore habada loan do maitai loan di oiba aduga maitai loan aran bo oiba asina thawgulon chatnabi ningau thakauda soirak pasina loan do ngang na loan siba amana loan ngang dana siba amana loan do ngang na seran turan ngang budagi siba animakse koi yamna kupna section lawam sangi sigum basing siki ekoina koi ibai ga haiba nupa na ibai hayana nupi dusu ibai haiba adai itaw hayana nupi dusu itaw dum haiba nupi di ita haiga dawni ga si kaw raba mingau sing sesu lolam hingana na bagi tamta mingau satnabi thawlon sigum basing se yam kupna ekoi manipur ki khunai gi damakta manipuri lon gi damakta ekoi gi ipai pusing na thambiram base masije koina kaw phade aduga simba mayam se satnabi sing ji khangna koi gi lon ji khangna like tamba matam da su major indian language MIL na haibi makhada koi manipuri ji tambai ni adudi mapung pana manipuri tamakpa moina akoi gi angang sing se masi koi gi mating leina manipuri ji phajana khangba haibdo oibam sangi adu natragati ekoi gi lon je sirakna nabagi maram ji oini aduga amaromda sisina mahiroi khunai adegidi koi gi naha singi
ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯍꯥꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯤꯗꯩꯗ ꯑꯃꯨꯛ ꯅꯍꯥꯁꯤꯡꯅ ꯂꯥꯎꯒꯗꯕ ꯈꯣꯜꯂꯥꯎ ꯑꯃꯁꯨ ꯂꯩ ꯃꯔꯝꯗꯤ ꯁꯣꯛ 2003ꯗꯒꯤ ꯃꯤꯇꯩꯂꯣꯟꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ 2003 ꯁꯤꯗꯩꯗ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕꯒꯤ ꯂꯥꯏꯔꯤꯛꯁꯦ ꯕꯦꯡꯒꯣꯂꯤꯅ ꯍꯥꯟꯅ ꯃꯌꯦꯛꯅ ꯏꯔꯝꯕꯗꯒꯤ ꯃꯤꯇꯩ ꯃꯌꯦꯛꯇ ꯇꯝꯕ ꯍꯧꯈꯤꯕ ꯆꯍꯤꯅꯤ 2003ꯁꯦ 2003 सिदगी क्लास अहानबा क्लास ने अनीसुबा क्लास ने क्लास अनीसिदा मितै मेक से तंबा होरपदुना हौजिक से एमए लोरे एमए लोरेगा हौजिक पीएचडी हौजिक थेसिस पुथोरकनबा अंगांग आईडी पीएचडी फाउदरे डॉक्टरेट ओरकदोरे हौजिक सही अनि अहुम सुजले पीएचडी तौबा अदु सही अहुम गी मतुंगददी मोय पीएचडी फाउदोरबनिना ngasiदगी सही अमुक लैबगा मोय पीएचडी फाउरानी डॉक्टरेट पुथोरानी अखोइना हाइदोइति सिगी मतम जिफौसे कदवी हाइबा मतमदा हारिबा लोल असिदा साइगी यूपीएससी यूनियन पब्लिक सर्विस कमीशन की परीक्षा थाबा यादबगी पोट अमा लैरमी अदु हंदक्ता इनिंगथौ लैसेंबा सनाजावना यम कन्न होनबीदना खोइ हारिबा मितै मेक्ता यूपीएससी एग्जाम से 2017 सोलिसिंग अनिगा 13 तनी खोइगी अहानबा 12 पास तौबा थोलैसि क्लास 12 से 2017 लिसिंग अनिगा 13 ता थोले दुगा 13 दा कुंदा बीए पास तौ थोले बीए पास तौ लोरगती यूपीएससी थादों अदुदगी सोक 2020 ना 2025 सही मंगा से पैखा थानिंगबा मणिपुरी लौनिंगबसिंगदो मांगहलगा लैरोरबनी मितै मेक्ता 2020 2020 दा बीए लोरपदुदी बेंगोली दा इबा हित्रे बेंगोली दा इबा अदुगुंबा मणिपुरी ऑप्शनल ओइना लौ हाइबदा लौबा हित्रमनि तोए अदुई मांगजबजे कनानो आईएएस ऑफिसर अमना डीसी ओरकदबा अदुगुंबा सेक्रेटरी चीफ सेक्रेटरी ओरकदबा आईएएस ऑफिसर अमा मैतै लोन खंगागा मणिपुरी कल्चर की मरमदा मान योखटनबगी योखटनिंगबगी वाखल मान संदोरकदबा एडमिनिस्ट्रेटिव ऑफिसर सौबम ओरगा मान पुखलकदबा पोतो अदुंबा एखोइगी इरल लोइगदबा पोतो मांगजदरा सही मंगाउ से मांग लाखरे अदुबु थेंगबस थेंगना इनिंग थौलेसम सनाजाउन कन होनदना हंदकी सही सिदगिदी मितै मेक्ता यूपीएससी आईएसए थाबा यारनी हाइदना सिमा याम नुंगाइबा पाउनी हंदकी इंटरनेशनल मदर लैंग्वेज डे सिदा इनिंग थौना पीबा खुदोल अमनी न खोने लौबु याय सिसिमा अदगी अतोपा खोइना तौबा याबा खोइगी गवर्नमेंट की साइटा लोइसंगी लैंगाकी अमसुंग तोंगान तोंगान लोइसंगी मफमदा खोइ ऑल इंडिया रेडियो की खुथांगदा नहारोन की खोंजेल सिगा मरी लेनना इन हाइजनिंग अखोइगी लोन सिदैदा लैरिबा लाइरिक टेक्स्ट बुक हाइदि तमननबा लाइरिक से सि खरखक सिजु लोइना मपुंग फादबसु लै अदु खरखक से मितै मेक्ता फंगगा एमए मैतै मेक्ता मणिपुरी दा एमए तंबा मणिपुरी दा बीए तंबा अंगांग सिंसिना फासोइना पाक चाउना लाइरिक तम्मीबा लाइरिक तु खकनतना लोइना मखंगबा खुदम ओइना हाइबदा कवि श्रीवीरेन की लाइरिक सैरेंग पार्क मतमदा कवि श्रीवीरेन की खलकपा सेलेक्टेड ओइबा खंगतलबा सैरेंग अमखक्तो मोइ सिलेबस ता यावबा अदु खक पाबा मथौ ताति कवि श्रीवीरेन की लाइफ पुंसी दो पुलप पाबा मथौ ताइ अदुदी ओनली मसागी सैरेंग अमखक्तो लौखटलगा मितै मेक्ता फंगल लेरगा लाइरिक फंगेन लौबा याद्रि कवि श्रीवीरेन इबा सैरेंग लोइ खंगदौनी बीए यौरादी अदुइदि माक सैरेंग दुई मरमदा लोइ खंगनी वारेंग दुगी मरमदा लोइ खंगनी असिगुंबा लाइरिक से सिबु करी कौरे अखोइना हाइबदा मतेंग लौननबा लाइरिक हाइबदी रेफरेंस बुक कन कौरे मतेंग लौनिंगाई लाइरिक सिंग से मणिपुरी की ओइना हौजिक से पूरा अहांगबो ओइरे टेक्स्ट बुक तुबौता थुंगदा नमदनी अदा मतेंग लौननबा लाइरिक तुदी अमत्ता मितै मेक्ता ओंथोक्तरे अदुना मितै मेक्ता बीए तमजरपा मितै मेक्ता एमए तमपा अंगांगसिंग अमुसु मितै मेक्ता पीएचडी तोरपा डॉक्टरेट तोरपा अंगांगसिंजना रेफरेंस बुक हाइना मतेंग लौनिंगाई लाइरिक सिंगसे फंगदबदगी बेंगोली जु पाबा थोक्तबदगी हौजिकसे योंग युबी कोनबगी मतौ कप्पी मोइसे अदुगा मोइदगी एमए डिग्री लौरपा याय मोइदगी ग्रेजुएशन अंडर ग्रेजुएशन की डिग्री लौरपा याय मोइदगी पीएचडी डॉक्टरेट हाइजु फंगपा याय अदुबु अदुदा फंगकदोइबा एमए अदुदा फंगकदोइबा बीए अदुदा फंगकदोइबा डॉक्टरेट तो अहांबा डॉक्टरेट ओइरोइद्रा हाइदना एगी वखलदा अइना वहांजे हंगजै अदुना मरम ओइरगा मसिजे पैसा चंगी बजेट अमा काइथोगा मदुगी चही अमा थमगा एक्सपर्ट मयामजे तौरगा वार फुटिंग दा हाइबदि अंगकप फंगना रोइबि थादना होनरगा अंगांगसिंगसिगी हामचक हामबोइनगदबा लौसिंग ज्ञानदा पूरा फवाम चेनगदबा से मसिदगी कन्ननबगी दमकता अंगांगसिंगदुना लांजब नते मसे मरी लेनबा लोइसंग अमसुंग लैंगाकना होनबिबम थई सिबु करी कवी ट्रांसलिटरेशन वाक कवी हाइबदि मैतै मयेक्ता ओंथोकपगी थबक हाइना कवी मसिसे हौजिकसु हिंग हिंगगा लै अदुगा अतोप्पा अमना हौजिकती अकोइ पुया पुया हाइदना अखोइना अखोइगी लोन अखोइगी मयेक असिदा इबा लाइरिक मितै मेक्ता इबा लाइरिक अरिबा मयाम अमा
custodian haibdi puya dubu payau bakang busingna mangi puya jek ta pabiate iru zadrati pabiate numit aseng ba yendragadi pabiate haibana singba magi sanna liklam mama thami adugi sanna liklam do madudu ngakdragadi puya se ngasai gi pabiate na haibase haujikti adugi wakal do matamdudadi ningthauna puya khalaktragadi puya mai thabagi matam pamaiba maharaj na pan matam dudadi puya ase pukhalaktragadi angang walali haiba leibani na lotlaga puya pabe ati nimit tha yenggadawni haibana simba kangan manungda puya pagadawni haibana simba maramdi puya do ugidana ba honabagi adugumba satnabi amoina thanambani haujikti puya da adugumba makalgi khoigi satnabi madugi restriction haibdi athingbado leitre aduna maram oiraga puya gi paibiriba ahlamansing maichau mainau singna puya je puthoraga leibak miyamda madu paksana phongaga khangan ba mathau tai khangan baduda arkiek koi bai badi ariba lai tingi oibo wahi wata da irambado puya suba maichau singna hojiki anobo londa da hantoaga naha singsi da jut singsi da naha singsi da paksana khangan gadabni puya si kaino puya je sahitya nati literature khori role haina khanariba loina silo haina khanariba si nati puya se adusu adugi machat su yawi aduga loina na aikhogi yumsa ron jawi aikhogi yumba lon jawi aikhogi chatna ron loina makse puya da lo yawi na hari basing se yumba lon kai thar ise si kari dai no haibada yumba lon kai re ise puya khangda badi oidoini yumsa ron kai re kadu se puya khangda bodoi oidoini hidak langthak lon yauri khoi sidai da lamit lon yauri mayam se masigi loksing mayam gi tungna pham oiriba puya haise pu mayamna ipa ipu mayamna masigi satnabi ase masi yarani haidana adugi satnabi edo yagadaba satnabi mayam do lokhatlaga irame badugi damaktabu puya haina kaurin adugumba puya se sigi loksing puya na pirba loksing gyan mayam se loksing mayam se masi sibu puraga chatpa lona thupna thami masi je hangto udragadi haido udragadi loksing gyan lobu ngamde maramaduna adugumba thamjinnanabagi medium mama pambai ama oiribadubu kari kawi loan haina kawri maramaduna aina haijaningbadi asigumba puya singse nainananabagi damta ahal khara khakkidagi damta thamagomsi naha singda yam paksanna naha singda paba thoknanaba paba khangnanaba araiba londa da artha hantok hantoktana wan thok pi dana thagat piraga nainabiraga khoi larik oina phongdok piraga maduda paisa leitabase masana ngamjare puthok piro masana ngamdre government na one time subsidy oina larik to iro naha singda kana gadaba yumbalon gi larik iro yumsaron gi larik iro aduga lamit lon gi larik iro larik ayamado madudo sarkarna madudo lainga kasina paisa puthoga phongbiba aduga moidasu amuk madu irakpagi awaman khara doirasu pibiba sumaina tawragati leibak ase awada apa leitraba dugum lamdam masiteita puthoraiba pothok mayam se leibi nanaba masung madubu saugatpi nanaba mi leitragati adugumba mani mukta ase iyai da lotpa manina yengbinaba leitabadagi iron nungda dum mangmugi matagumna iyai manungda samudra manungda leipa mani edu lokhatlaga aikhoigi likki mayai medal loina hap taragati mayamna miyengna pham mikana pham oigadabado adugi matagumna iyai da lotpa mani dona manipuri lon asigi phajaba puyagi phajaba se tara leibase khongkatna nabagi damta puya naina loisang repository center na miron ta kawi repository center haibati karino puya nainanabagi naina loisang ama state government gi thakta lingkhat piraga maduda nainaraga certificate course diploma course degree course na khaidoga course ahum thataruki course sahi amagi course sahi ani gi course na khaidoga madudagi certificate parak pasing aduna government gi thabak torpa matamda ahian ba grace mark bibiragati puya sing to sungsoi soidana khangdaba yadre amasung puya sing khangabanina punsigi wahan thoksu bunna khangani adugumba makalgi thabak thoramase naha singna tawba aduga akhang ai singna tawgadaba aduga amana lainga na tawgadaba haidana ahumse triangular force hoina triangle amagi maikai ahum yawbugi matawumna ekoigi lolase saukhalangi haitaragati maikai ahum sangi naha londu sinagadaba aduga sijinnanabagi sijinnaningbagi wakhalon pigadaba lari iriba aduguma maichau mainau sing scholar sing aduga amana madubu support tawgadaba ngaklau pigadaba aduguma makhalgi sen gi matengna singbu puthoktana laingak asigi ahum sina punna pukhatminarakpa taragadi manipuri lon se classical language san ba haidana salhaudabagi ningdon pomi se masi 8 schedule san gre classical language ta handak chalhaudre
ado chalhodabagi ningdon pombase pomningai oide classical da nate super classical phawta chanba ngamgani ahumjigi thauna se machoi ta dana amaga samnaba yadana leibagi damakta aikhoigi lon na classical language ta chalhodabani aikhoigi lol ase UNESCO na endangered oiba lon ni en hairak nanabagi maru se swaisida oigani haidana khanjai thamjage yana marik sumba wafam mayam us thambikre osana hainingai leitana stagachari aduga makha tarakpadam lakchaning buse khoigi hawgalakliba manipur gi naha singse makoi singi mafam dadi kari wafam sing thambinimage adu matanga thambiramo hojiki matam dadi kamain tawgi habada hojiki khoigi naha singsina migi Korean language migi foreign language Hindi ngangaga English ngangaga larik haibani lo aduga mapan lamdaga Delhi daga setlaga natragana foreign country daga leiruraga moi foreign language to krangangaga maitailon daga hairu matamda manipur daga nong phadok tholaga maitailon khangde ne kaina marega kolaga yamna lemba thak wanga badungna loba adumbagi mawong ama khoi chatharakpa ui khoina masi ekhoi thinghowa isana aina tawribase aigi isa masak khangdana aigi saktam masak khangdana imaron bawsum na ngangba haitana aina migi maron se ngangori ni ko migi maron se yam haiba sarori bani ko imaron di mawong sum na khangde ko haibase tin jo tharaga ekhoi khanba mathau tai asigi naha singsidaida magi Manasa Rao Sarlu saiba America United States of America gi a scholar namna Hairame, it is okay to be proud of your good English. Nangi English ta yamna pharubado adugi damaktadi nang chauthokso, but don't be proud of being poor at your mother tongue. Nang namaron haite haipate kaina hairaga chauthoksobadi pokano. Only the scum of the earth do that. Pitribigi malemgi khandokha phawam khaktana adumbo wakhalol do khanbani hairame. Aduna nahasingda aina jutsingda naron khonjel gi thormasiga mari leinana aina pijaning ba paujel di imaron haisi ima masakhange di imaron khangsi ima bu nungsiba ima leiba bu nungsiba masakhange di aduga imaron tamsi kaidongna na ba ima leiba lamdam manipur se hauzik magi ngamkhai kaibi abgi kaining kaimang da leiriba phiba masidagi kalhauge haitargadi imaron gi nungsiba wari nungsiba wahi wata singado khangaga maduduna mapan khopsilaga napsin biba matamda kai gadori bagi mai sadiba imal lamdam mase masi mai sadi basidagi menjan bangamgani haiba pauzela se ai naha singi nungsiraba gi sai naw naha singi mapamda pijagi yana maknoi je janga si asagi tilaba matam kai thokpiduna ekhoi ga ngahak wari watai sabagi tanja phangan biba amadi yamna mamal yamna bu wafam kaya ama thambi bagi damakta hana thagachari osabu kurumjari punamakpo Hauzik Tabikre International Mother Language Day ga mari leinana Manipur University ki Manipuri Department da Assistant Professor in Laibiriba Dr. Naurem Sanatomba ga unaduna wariwatai saba unaduna wariwatai sajakhipi thaungambi irom Thoramasi tahanjakhibuga loinana masigi damaktadi naharogi khonjal thauram lan thokjaba matang asida lojari tabiriba singbu amukka hanna khurumjari